Churachandpurdagi Nansu CKLA gi CNC Fare Union amasung state lenga ka suspension of operation su taunadaba Churachandpurda based tawwa Chin Kuki Liberation Army United People's Liberation Front CKLA UPLF ki masana Masabu Commander-in-Chief ni haijaba miyoi ama afaba makhal automatic rifle amaga konana fare hairi pau chesina phangba pau na haibada mahak ngarang numidang amasung ngasi ayuktagi lona banungai matung pung amarom tarakpada Churachandpur police ki team amana bi baijang village da leiba yum amadagi nongmai asiga konana fabani hairi CKLA UPLF ki commander-in-chief ni haijaba miyoi asigi mamingna Saikhogam Elias Ngamcha baiti kawi masagi chei yangkhairom sure hairi Nupagi hakchang ama leiramle ngasi ayu pung 13 makhairom tarakpada porongpa PS na koliba minu thongi nongpok thangba sarukda masagi chehi 35 dagi nifuronggi oigadaba nupa amagi asi hakchang leiramle miyoi asi foot 5 makhairom wangi kulai kuchuni masapai adubu mahak matau karamna siramlibano haiba khangba ngamkhidri Police na hakchang adu laukhalaga postmortem examination taunaba Jenims ki miral sangna thamkhre hakchang asi kanagumana tha asigi taragani thoigi nungthil pung ama fawbagi manungda masak taktuna claim tawradrabadi Logi matung ina dispose tawkhragani hairi Marsta butterfly gi mami sing Tannakhre Red planet hairaga sukhangnariba Marsta kariguma matamda ising leiba thengnakibaga loinana kariguma matamda na miyoibagi saktam manba sing thengnarakhraba matungda Mars ki leimaida giant butterfly amagi saktam su thengnarakre hairi European Space Agency ESA gi Mars Express mission na puthorakiba singbu miyam pumna makna ngaknaringai chera asida red planet ki Nungai marakta giant butterfly ama leibagi saktam sing puthorakiba sina miyamda angakpa ama pokhali kumna thijilaba matungda scientist singna phongdorakibada ESA gi matung ina butterfly ni hairibadu aseng manate space rock natraga asteroid na Mars planet low angle dagi saphuka na yesilakpada thorakpa impact to the butterfly man na nung sing chai khairakpadi hairi ba kunthraga ni thoigi miyo US ta changlakpa thinggadori haukiba numai kharani gi mamangda US misi mina gi thodok kaya thokibadagi leiba adu da tangdu leita dabagi phibam ama lakpadagi US lengang na leiba kunthraga ni thoigi miyo sing changlakpa thingnabagi khongthang lokhatpa hore haina US Homeland Secretary Christy Noimana phongdokre ngarang Fox News ki di Ingraham Angle akhanaba unaba amada Christy Noimana President Donald Trump administration na leiba kunthagi miyoi sing leiba sida changlakpada thingma thamnabagi firef laukibadu leiba ani hapchin duna leiba kunthagani thoi surakpa ayari hairi chei sigi junda leiba taragani thoigi miyoi sing US ta changlakpada thingma pinabagi proclamation ama US President Donald Trump na khuyek pi ki US President na khuyek pi kibadu leiba adugi security threat ta singnarakpa sing ngakthokpaga loinana foreign terrorist na US ta ki akhang kaya tholakpa sing bu ngakthoknabagi thorangdani haiki US lengang na leiba sida changlakpada thingma thamgadoriba sida immigrant amasung non immigrant sing yauri athingma Gadariba leibak sing dagi lam koiba maheroi sing amasung lalon itik tawa miyoi sing fawal leiba aduda changlakpa yaroi haina su Trump administration na warif laukibani Fox News ka khanana unaba aduda Homeland Secretary Christy Noimana thing matham gadariba leibak sing maming di atamna na phongdokpa leikhide Nuclear bomb thadaba ngamba France ki Rafale F5 Fighter Jet 90 lainaba India na wari sanaba hokre nuclear bomb thadaba ngamba matamga chunaraba khwaidagi afaba advance oiraba nongtaki khulai ama oiriba France ki Rafale F5 Fighter Jet Marfutara lainaba India na wari sanaba hokre hairi report asigi matung ina India na leigadoriba Rafale F5 Fighter Jet khwaidagi anoba powerful oiraba series ni Rafale Fighter Jet asida still technique yauraba drone gi khudong chawa su leigani Rafale Fighter Jet ta yawgadoriba lan soknaba ngamba drone amagi arumba asi ton 5 dagina taruk fawu oigani panba yabadi China taruk suba generation fighter jet saba hokrabani hairi Siana misal kuntraga taruk amadi drone chatruk sijinnaduna Ukraine da landakre Russia na matik mayai leraba misal kuntraga taruk amadi drone Chatruk lom sijinaduna Ukraine na landakre haina report amana phongdorakli report asigi matungina hokiba pung 95 gi manungda Russia gi landmi singna Ukraine na landakiba aduna maram oiraga Ukraine gi miyoi kun sekibaga loinana kaya amana sopanangkre loinana energy plant kaya paksana mangtakpadagi Ukraine gi miyoi lakh 15 rom electricity fangnabadagi khudongchadaba mayok nahankre Ukraine da kanba pressure su lakre haidi India gi Arunachal Pradesh China gi ni haina claim tawrakibadu Iron brother Pakistan na sagolakre India ge Arunachal Pradesh state China gi ni haina claim tawrakibadu Iron brother Pakistan sagolakre haina phongdoragli report asigi matungina Arunachal Pradesh China gi ni haina claim tawraduna India nupi ama handak China na pung kaya mahaki passport fajiduna thamkibadu gi matangda China gi foreign ministry gi maikai digi phongdorakhiba wafam adu Pakistan na phongna sagolakibani ningsing bayabadi China gi thawong adu gi chapchaba paukum India na chapchana pikibadagi China gi luching basing tumina laikibani haina su report asina makha tari Sia gi President Putin na chatpalaiba amatada thong thakpa chinjak chakhiba laite
Russia's President Vladimir Putin chatpa mafam khudingmakta leiba amatana thong thakpa chingjak chakiba leite malemgi mafam amada chatlabasu magi khongchatta yariba akhanaba teamna thong machak injang khaktamak cha thai haina report amana phongdoragli loina masagi amadi imung manungi miyoi singi oina su malemgi oina khwaidagi chaksin ba miyoi asi Vladimir Putin na oigani security gi yenglaga topa leibakta chatlabasu magi urine amadi Makong hamba fawa mahak chaminariba team aduna Russia da aduma puki mahak masagi team na thong thaklaga chinjak fawa da mahak na chadringai mamang da team adugi miyoi amana hana charaga test tawi mahak imung manungi miyoi sing amadi macha sing kadai da leibagi haibasu malemgi mitmangdagi adumak lotuna thamduna lakhibani malemgi luchingba singa wari sanabada su Putin na imung manungi matang da kaidawnung da wari sanade haidi Pakistan da Hindu maheroi sing bu Muslim onaba pressure pire Pakistan gi school sing na mai tamliba minority Hindu maheroi sing da Muslim lining laison da onaba kan mamong da pressure pire hana report amana minority Hindu ki maheroi sing na phongdoraki matung ina Pakistan ki school sing da makhata na mahitam gi hairabadi Muslim lining laison da on da biyaroi haibagi akia khangle palaitana piri adubu wafam asi mapan thoklakpadagi Pakistan government na thodu asi kadai fawba chumbono haiba khangdong na batim mama semduna thigana bahukre haidi Pakistan gi Mirpur da laiba high school da maheroi sing gi parents sing na school gi oja sing na makhata na lairik tamning labadi Muslim lining laison on gadabani haina Aki akhang pirakhi haina chawna maral sirakre hairi aduga mathang ki update asna kautruk drone bombing ki charge hearing December taraga mapan da sat thanaba lepkhre 21 oina hongluman chamte sisipur dagi video conferencing ki kuthang da court puthoki hairi aduga mathang ki update asna kasar da operate toriba mar militants singa Mizoram lenga ka peace accord khwek pinargani haina CM na lauthokre aduga aroi bagi update asna Myanmar da Meitei athouba singna Kuki sing takhai tuna Koitan Tannakhre Kuki sing Koichen Chenkre athouba singna yai phare haina kwa Koitan 316 update tobiri waroi singda hanjilakna IDP sing army na section ngak selhori paumi phawba sangba entry ta holaki pochai di thoina manglam de adu yum malamtre premindra phaglang loina kintharamle loijaram ba sau section leramtre Sairon khomba imungi pochai khara lauthoki ba yorom le thasana relief camp sing da sangjafam loruk liba IDP sing bu manipuri lenga na sahi sigi hoki ba July thadagi horaga hujik seliba aroi ba tha December asigi manung da tangka kahum thokna masagi mayum na hanjilagani amasung relief camp amata lehellaroi haina phongdoki bagi matung ina IDP sing handak pangthoki ba sangai festival phawba makoi hanjilhalaba matung da pangthokpiu haiki batana tana hujik su IDP sing bu mayum da hanjilhalu haibagi khungjang tha asigi amadigi horaduna Sangsin bahur patagi ngarang Leimaram High School da Labor Relief Camp da sangsafam lorkiba imung humpuga mari ke IDP sani ka yang khai gatare hanjinduna lehen kibagi piom pausi asina ngasi hakting na satuna yang silure ayuk until dade angan matam oibani na ki akhang pok trabasu numidang amasuk hengi matam da ngarang hongjin kiba IDP sing adugi punsi mahing kari oiram gata bagi haiba sabsana khangdok na bangasi numidang weram pung taruk taram dai da Leimaram waroi singi tongan ba masagi jum sing hanjinduna ngarang digi lereklaba IDP singi manung degi kharga unaroba da laima popam Preminda ko ba masagi sahi yang khai ga manga suraba IDP amana pausi asida hai yumda sahi ani gi matung da hanjilak panina saksanga amata yaramdre pochai so masa masu khara mangam batana tana asawa pochai singbudi thoina manglamdre adubu nunglai lungsit ka tawkhibdana yum malamdre adubu isagi yumda hanjilba phangjaba asigi di aduki matik nungai ba phawi adubu sathok sasinda mahusa gumna frida satpati yadri isagi khul asidagi Leimaram phawba kumthage haibadu army tagi permission lauraga saktak se sang singbu utana sangthok sangsing tawhaliba asimadi aduki matik nungaite aduga hanadagi singi pothok sing tangduna Saba thakpa amadi yonbana singba tawrakhibani aduba lan asina maram oirga relief camp da lairuraga migi lawkhara uba asina di sai su thakpa dingam gadaba mandre DC ki mai kai degadi lakaduri ba sahi sigi master phawba de sing sakpi gani haina tai masigi kaluraga di yamna penjai hawjik lairiba asisu DC da aikoina takman badagi hanjinba phangjabani adubu yumda hanjille haiduna hana gumna wakhal ingbadi oidring asi ahing suning thijana tumtre adumak isana trauma amaga loidina lairi phibam asi kuiraklaga fargadra khande natragana lan asi loisindribani na amuka sulan jener khikatra haibagi akiba dipokli haini pauche asina angom chawren khomba sahi manga yankhai ga manga koba IDP amaka unurpada mahakna Leimaram waroi sing asid lairiba kunja sing asidi lairiba ngaktani Kunjasing aside singi pothok sing na hingjabani adu akoi bada kuki sing na ikoi question dona taba maram na sufam nompham di leiroi maram asina awaba amadi oirigani hojik phawbagi oina di lebak aikoi gi imung gi mioi manga gi oina thagi lupa lising tarag humdoi khara hena pirakpa asina
ꯀꯣꯟꯅꯅꯕ ꯁꯤꯜꯂꯤ ꯌꯨꯝ ꯀꯩꯒꯤ ꯃꯇꯥꯡꯗꯗꯤ ꯀꯨꯏꯅ ꯂꯩꯔꯨꯗꯕꯗꯒꯤ ꯐꯛꯂꯥꯡꯅꯆꯤꯡꯕ ꯂꯣꯏꯅ ꯀꯤꯟꯊꯔꯝꯂꯦ ꯑꯗꯨꯕꯨ ꯂꯣꯏꯖꯔꯝꯕ ꯁꯥ ꯎꯆꯦꯛꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯆꯦꯛ ꯄꯣꯁ ꯑꯁꯤꯒꯨꯝꯕ ꯃꯊꯛꯇꯁꯨ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯝꯕꯤꯔꯛꯇ꯭ꯔꯤ ꯍꯥꯏꯈꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯏꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯕꯤ ꯂꯩꯆꯣꯝꯕꯝ ꯊꯥꯁꯅ ꯃꯄꯨꯔꯣꯏꯕ ꯑꯦꯜ ꯂꯂꯤꯠꯀꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯜꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯩ ꯈꯔ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯐꯛꯀꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯂꯧꯔꯝꯕ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯌꯨꯝꯁꯤꯡꯅ ꯀꯨꯏꯅ ꯂꯩꯔꯣꯏꯗꯕꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯗꯅ ꯅꯤꯡꯈꯥꯏꯕ ꯄꯨꯝꯇꯣꯏ ꯇꯣꯏꯔꯝꯕ ꯐꯥꯎꯕ ꯌꯥꯎꯔꯝꯂꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗ ꯆꯤꯡꯗ ꯀꯥꯗꯨꯅ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ DCꯗ ꯐꯤꯁꯥꯀꯣꯜ 3ꯒ ꯁꯤꯋꯤꯡ ꯃꯦꯆꯤꯟ 8ꯒ ꯄꯤꯕꯤꯔꯛꯂꯦ ꯑꯗꯨꯕꯨ MLAꯗ ꯍꯥꯏꯖꯔꯨꯕꯗꯗꯤ ꯐꯤꯁꯥꯀꯣꯜ 10 ꯑꯃꯒꯁꯨ ꯄꯤꯕꯤꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯃꯔꯥꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯏꯔꯨꯕ ꯐꯤꯁꯥꯀꯣꯜꯁꯤꯡ ꯄꯤꯊꯣꯛꯈ꯭ꯔꯒ ꯐꯤ ꯇꯨꯕ ꯑꯃꯗꯤ ꯁꯥꯕꯅꯆꯤꯡꯕ ꯇꯧꯔꯒ ꯂꯥꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯋꯥꯅ ꯅꯨꯄꯤꯁꯤꯡꯅ ꯁꯦꯜ ꯊꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯆꯥ ꯏꯁꯨ ꯃꯍꯩ ꯇꯝꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯒꯤ ꯁꯛꯇꯥꯛꯁꯦ ꯎꯠꯇꯨꯅ ꯆꯦꯛ ꯇꯧꯔꯒ ꯆꯪꯍꯟꯕꯤꯕ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯅꯤꯅ CRPFꯁꯤꯡꯅ ꯉꯥꯛꯁꯦꯟꯕꯤꯅꯕ ꯍꯥꯏꯖꯕꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯕꯤꯁꯅꯨꯄꯨꯔ ꯑꯣꯏꯔꯒꯁꯨ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯅꯆꯤꯡꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯂꯕꯁꯨ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤ ꯑꯗꯨꯒ ꯄꯨꯡꯈꯥꯏꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯤꯗꯨꯅ ꯉꯥꯛꯁꯦꯟꯕꯤꯕꯁꯨ ꯄꯥꯝꯃꯤ ꯆꯦꯛ ꯄꯣꯁꯇ ꯑꯥꯔꯃꯤ ꯃꯌꯥꯝ ꯊꯝꯂꯦ ꯃꯔꯣꯟ ꯏꯔꯣꯟꯁꯨ ꯑꯃꯠꯇ ꯐꯥꯎꯅꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩꯂꯣꯟ ꯈꯪꯕ ꯁꯦꯀꯨꯔꯤꯇꯤ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯈꯔ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯔꯣꯝꯒ ꯇꯥꯏꯅꯕ ꯑꯗꯨ ꯁꯤꯔꯨꯔꯥꯝ ꯊꯪꯕꯗ ꯆꯦꯛ ꯄꯣꯁ 2 ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ ꯉꯔꯥꯡ ꯍꯣꯡꯖꯤꯟꯈꯤꯕ IDPꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯋꯥꯔꯣꯏ ꯆꯤꯡꯗ ꯆꯪꯁꯤꯜꯂꯨꯕꯗ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ IDPꯁꯤꯡꯕꯨ ꯉꯥꯛꯁꯦꯜꯂꯝꯕ ꯊꯦꯡꯅꯔꯛꯈꯤ ꯄꯥꯎꯃꯤ ꯐꯥꯎꯕꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯒ ꯆꯪꯍꯜꯂꯛꯈꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯣꯏ ꯆꯤꯡꯗ ꯂꯩꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯇꯝꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯑꯥꯔꯃꯤꯒꯤ ꯆꯦꯛ ꯄꯣꯁꯃꯅꯥꯛꯇ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ IDPꯁꯤꯡ ꯀꯧꯊꯣꯛꯂꯒ ꯃꯔꯝ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯂꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2024ꯒꯤ ꯃꯦ 25ꯗ ꯏꯃꯨꯡ 10ꯒꯤ IDP 48ꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯟꯖꯤꯟꯍꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗ ꯌꯨꯝ ꯀꯩ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯁꯤꯡ ꯁꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 35,000 pigani ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯂꯨꯄꯥ 90,000 pꯤꯈꯤꯕꯅꯤ ꯑꯗꯨꯒ December 3, 2024ꯗ IDPꯁꯤꯡꯕꯨ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯍꯣꯡꯖꯤꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯐꯥꯎꯕꯗ ꯏꯃꯨꯡ 39ꯒꯤ IDPꯁꯤꯡ ꯍꯣꯡꯖꯤꯜꯍꯟꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯝꯍꯧꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯂꯤꯕ ꯏꯃꯨꯡ 8ꯒꯤ IDPꯁꯤꯡꯁꯨ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯥꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯈꯣꯏꯕꯨ ꯂꯩꯉꯥꯛꯅ ꯍꯟꯖꯤꯜꯍꯟꯕꯤꯕ ꯉꯥꯏꯍꯧꯔꯤ